Makhadaragpada, Chinghai nganba amadi ngalaiba lekhidabagi kumon thorom pangthokre. Tamthina Hattokpikhraba Kaching District ki Sekmaijing Khunaudagi Irengbam Chinghai nganba amadi Sagon Sem ngalaiba lekhidabagi chahi farakpagi kumon thorom pangthokre. Meeoi ani asina lekhidaba chahi faraklaba fawwa lengang na lekhidraba ani gi hakchang machet ama fawwa phangandaba amadi chenaba Meeoi sing phagattabagi thawongbu je sina akanma mongda yaningdaba fongdokre. Leikhidraba Chinghai nganba amadi ngalaiba ani asi haukiba chahi gi July 22 da soibadagi Kanglatombi landuna changlubada Kuki khulai paiba singna pharba matungna Tamthina hatpagi tongan video kaya social media da thadorakhibani jesina sinduna pangthokhiba thorom aduda saruk yakhiba miyamna leikhidraba ani gi mafamda leikatuna ikai khumnabasu utkhi thorom adu saruk yakhiba jesi ki convener ts kirana fongdokhibada tamthiba miyan asida chenariba sing social media da miyan asigi thadorakhiba video footage da mayek sing uba phanglibani adubu ngasi fawa chenaba Meeoi ama fawa phaba ngamdaba asina imung manung amadi miyamna lengak ta thamnamba thajaba adu mangle lenga ke siguma thawong asidi asibagi maranai mangjaro haibaga chap manai haikhi makhatarakpada center na manipur gi irang athubada loisanna hotnagadabani Conrad ke sangma center na manipur gi irang asi athubada loisanna hotnagadabani tungda BJP ka chatminabagi maram amata leite chatminadrabasu yai haina National People's Party NPP gi national president su oiriba Meghalaya gi chief minister Conrad ke sangmana fongdokre NPP gi official X account thagalakiba post amada NPP na national amadi regional issue gi damak lebli NPP gi national president masama yauna Arunachal Pradesh ki NPP gi MLA sing yawba mifam ama pangthoktuna chawkhat tharang yauna tongan ba issue kaya khanakhi haibagi wafam su post aduda palli North East Development Alliance NEDA gi partner ama oiba natana center da leiriba BJP lenga asibu sogaliba NPP gi national president gi wafam asi ngasidagi hoduna pangtholiba parliament ki nongju mifam asigi mangoina na yamna maru oirakpa yai haina thajanari ningsingba yabadi NPP gi national vice president Yumnam Joy Kumar nasu state asida thokliba irang asi loisinna ba chap chaba action paikhat piu haina state lengakta tha ahungi mamangda matam pikhiba leirabani kariguma mafam asi thabak to onthoktrabadi NPP na state lengakta support tawriba asi handokpa yauna akanba action lorakpa yai haina su phongdokpa leikrabani makatarakpa update ta commando na Meeoi ani fagatkhre KCP Politburo Standing Committee gi active cadre ni haiba Meeoi ani Bishnupur District Commando gi team amana fagatkhre hairi Police tagi phangba paw amagi matung ina ngarang nungthil pung 3 taramdaida Bishnupur District Commando gi team amana Nambo Police Station na konba maitra mayai lekai dagi Meeoi ani asi phaba ngamkhibani fagalaba Meeoi ani asi Imphal West District ki Lamdeng Khunaudagi ayekpam chingkhu maitei 25 apokpa leikhidraba Sam amadi maya Imphal dagi Chandam Debajit 18 apokpa Gunajit ni Makhoi ani dagi sel oina lupa 13,900 ga chawnga Aadhaar card ama mobile set ahum amadi Makhoina tonglakpa registration number yaudaba gypsy ama phagatkhre hairi fagalaba Meeoi ani amadi polamsing adu Nambo Police Station da makha taba action lokhatnaba khusinnakhre hairi